ngasi aigi channel pujaragliba Maitai Funga Wari asigi maming Achumba Wayel. Thaina mamangaida u suba nupa amaga laiwa tinwa khangba maichau amaga phi tuba sana saba haiba nupa amaga makhoi ahum mataw sanarami. Makhoi ahum laiba amadagi amada koina chatuna sen taminarusi haiduna laiba koiraklami. Makhoi ahumna asum lakpana laiba ama yaure. Makhoina laiba adugi ningthau aduda changlaga makhoi gi hairiba mahaising aduna laiba aduda leiraga sen tanjage haina hajarami. Matam aduda ningthauna yabiraduna makhoina laiba aduda leiraga sen tanba horaklami. Asumna matam khara leiraklaba asida u suba nupa asina khalli aikoina sathokraga kana amata lehaudaba aduga hanjilakpa matamdasu kana amata leiramdaba asi yamna nungaite. Maram asina ai ugi nupi ama sarage asumna khalladuna mana una masak matau phajarabi chung phiran charabi leisabi ama sare. Asumna matau u subana sariba leisabi aduda phi tuba amasung sana saba haiba nupa asina phajaba firon turaga phajaba sana saraga leisabi aduda thonbire. Asumna tauraba asida laiwa tiwa khangba maisau asinasu mataw ani aduna tauriba aduda mathwai hamninglakle. Adudagi mahangna ugi leisabi aduda mathwai hablure. Asumna mathwai habluraba adudagi ugi leisabi asi taibangmi amagumna chatpa khotpa suba nomba chaba thakpa ngangba sakpa loina ngamnakle. Asumna ngamnaklaba adudagi makhoi ahumna thabak ingkhang suba chakhraga mana chak thongduna kolik fengduna firon suduna makhoi ahumgi seba taurakle. Asumna matam khara horakle ba matungda nongmadi makhoi ahum asina selsu khara painarabanina miraibakta leibasu kuidakle yumda chatnaba taurasi haina khanarakle. Matam asida nupi asi kanana logani haina hainarakle. Asumna hainarakba asida u suba nupa asina nupi asi mahangna sabani aduna mahangna lawfam thoi haina hairakle. Adudagi phi tuba amasung sana saba haiba nupa asina mahangna phi tuduna sana saduna nupi asida thonbani aduna mahangna lawfam thoi haina hairakle. Matam aduda amuk laiwa tinwa khangba maisau aduna mahangna thawai hapani aduna nupi asi mahangna lawfam thoi haina hainarakle. Makhoi ahum asina mahangna lawfam thoi haiduna marai yenaduna leire. Asumna ngehak marai yenaduna leiraba matungda makhoi ahum khanare aikhoi ahumna aina lawfam thoi haina hainaba asinadi kana amata lawba ngamlaroi. Maram aduna leibak asigi ningthauda kanana lawfam thokpage haiba adu Achumba Wayel tawhalsi. Achumna khanaraduna makhoi ahum adu leibak adugi ningthaugi manakta lakle. Aduga ningthauda waram punamak tamlare. Ningthauna makhoi ahumgi wasi taraga ngaihaktang wakhan khalami. Ningthauna wakhan ngaihaktang khalaba matungda makhoi ahumda yenglaga haidai. Nakhoi ahum hौजिक आइना अचुम्बा वरल तौरगे आइना हाइरकदौरिबा वासिंग असि तारगा वखन मुन्ना खल्लुको मदुदा मखोय अहुम असिना कनादा लौ हाइरकदौरिबनो खंदुना मपुंगनिंग इरांग लांगदुना
ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ, ꯎ ꯁꯨꯕ ꯅꯨꯄꯥ ꯅꯪꯅ ꯂꯩꯁꯥꯕꯤ ꯑꯁꯤ ꯁꯥꯕꯅꯤ, ꯑꯗꯨꯒ ꯃꯥꯏꯆꯧ ꯅꯪꯅ ꯂꯩꯁꯥꯕꯤ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯍꯥꯞꯄꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯄꯥ ꯃꯃꯥ ꯆꯤꯡꯏ, ꯃꯔꯝ ꯑꯁꯤꯅ ꯂꯩꯁꯥꯕꯤ ꯑꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯂꯧꯕ ꯌꯥꯗꯦ꯫ ꯐꯤ ꯇꯨꯕ ꯁꯅꯥ ꯁꯥꯕ ꯅꯪꯅ ꯐꯤꯔꯣꯜ ꯇꯨꯔꯒ ꯁꯅꯥ ꯁꯥꯔꯒ ꯊꯣꯟꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯕꯗꯤ ꯍꯧꯅꯕꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐꯤ ꯇꯨꯕ ꯁꯅꯥ ꯁꯥꯕ ꯅꯪꯅ ꯅꯨꯄꯤ ꯑꯁꯤ ꯂꯧꯐꯝ ꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯅꯤꯡꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯐꯤ ꯇꯨꯕ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯧꯕ ꯇꯥꯗꯨꯅ ꯂꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯅꯕ ꯇꯧꯗꯅ ꯐꯤ ꯇꯨꯕ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯂꯧꯕꯗ ꯌꯥꯅꯈꯤ꯫